Raya Sabada Sarang Nabotu Manipura PR Sangdoki Wari Kanakidre High Falls News. High Policy Kogi opposition side Sarang Nabotu and Mudiki Kanakidabani and Kogi Fear. Adobo Mutai Kogi Fear Sangdokpagi resolution Raya Sabada Haying Kanarabayai popular government Lahena Fear Sangdokadavani Haiba Pong to your Rebataris. High Policy combining bears. Naturally, Lebagation, even Lucy, Sideta, Aquina, Canada, Sideta, Yam Kahena, Duada, Mayamda, but I think he locking the Vodona Bang, was Oquina, I think Panate, Lucana Bangatani, Makwiki, Leba Asigi, Supreme Authorities, Quiki, Lok Shaba Asine, ID Parliament Ase. Members of the Parliament and hiding the Nago. Parliament Sequin Anitopiwani, Amana Lok Sabha, Amana Raja Sabha. Lok Sabha Isina, Wikimiamna, directly represent and Health Kanba, Aduga, Raja Sabha Isina, MLA, my Leba to the nominator. Mele Singuna, Webiwan Evoco. Aduna, Hosiki Lok Sabha Sideda, Quiki Low Graba, whatever say, Magi. Raja Savana consent people ma sangebuko. Kaliguma mana Raja Savana mu yadre haidan halakpa taragasu. Amuhana Raja Savana warep loraga. Hari Lok Savana warep loraga. Amuk Tadara kumatam the Dimoina objection to Wigi late trebuko. Aduna ni Lok Sabha Haisina, Wiki Supreme Authority ni Harisi. Aduna Magdan Atan Kanaruso, Atan detenta Rusa, respect Amagi one ebuko. ID Kana Bagi Wapum. Adu the Sarana but whole little towel, Haduna, opposition, Kaina do Nadana Moy sentiment, Carponto Pani, Madura Sarana but whole, Madura passed out and a Sana with the dinner table. Madura Sana Dre Yadre, Haitargasu, Lok Savana, Mohana Sana Haitari, Makatana, Savagi, intervent on a week late table. Aduna Hari Bapotu Matam Lona Baiwani, popular government, Lanavi road, Sangdopa, Darkata, Harisha. Adu magi leriba opposition gi nataba ruling gi magi mechanism amada tawriba thabak neba aduna haiba potu hoje hojekti ruling moriba government asina ruling government asina magi leriba state sing asida magi state tu gi normalcy hanjarana mathawak lokot pa haiba se amasi magi koigi part of the magi duty ni haitare ko adugi duty dum tawjabani aina pamba pamdaba yaningda bai na tongambamni yaningdragana hayeng matam laku matamda makoigi adum people gi overreaction amadum lakani ko people gi mandate ama lakpa kan aduna haiba potu akoina la argument tawbodi kaide condition people kaide criticism tawbo kaim kaide marani madu people's ki right ni hak ni aduna madumang na ta phatte natraga phayena aina absolutely hata haibadi yade aduna leriba pot me ampuna makse rai sabana ware Lobangam Dreharesu, Lok Savana Mun Loradum Sanagadava, people the Gimadu Patti Adu Todi and Haragasu, people gi Magi Mendel Amatam Naibatava, Adugi Manu do the ruling Duna Magi Leva, Magi Panena Kaliba idea to walk to Watavani, Madu Aquenadum Tolerate Rogadum Legani, Madugi limit Amalakani, Madugi limit to Hayang, Magi election Karikra Magi Chumle Viaruebuko, Magi Tolokanevo, Adulida, Mana Tauribaduna, Chumakana, my Mendetun Panapange. Adu mayam sina phatina khalamagana mede tudum phana phangoi adu khaki wani matam ngaina ba haitare ko adu manung sibukti hayo potu moina oirak pa result tu phalna bagi damuk da tawrimne na moida dum tawdurim ne buko adu dum tawdini sangdokera tension gera ama tawgera moida haujiboki di akoina people sina moida noina sahi manga sidi ruling tawro haina consent pithokrabni sahi manga siboki manungda tayuba thabak tu na pharaga people tu na mathangi tamamagi thajabum ulagana ulaktragana ulaktre adudi prajai khuta ultimately lakani buko ada manung sibokti moigi prerogative nina adum moina dum tawning bongda dum tawr leigani je yam no je makhata bu laksani se huji manipur sida koi PR thambasina koi thokriba irang aduga manipur ji leiripa koi national highway singda movement namdriba koi leiriba film asigi Waroshin Purapung and Muni can be Baduga, popular government ama Matota, Kamai, was I in the command of Humani Procasis as Lucinam Matanda, PR Shin and Money can be run at popular government ama Lalaga, Lucin and Money can be Bozagimo Tambus. Popular Ahogi Leva Asi democracy Ninako. Democracy high port a city, people give my mandetuna my adum lenga to the Yagadam Nebuko. The Luridi Ahogi Leva Asi Maning Tamba, ID what Masagi can only wipe Lojabangam Baleba Amdinate. Sub Indiagi state singing Manung unit Amaneva Manipur Sisuko.
aduna manipur da leriba warep sing ase India gi miyeng degi oina interpret tawrkane ba hojiki matam sida di maram di part amada ma makhung so e na haire khalasi ko ada makhung so e na haiba potu makhung du ai khong sina soktri ngai phari ngai chatli ngai kai stok de na ko ai body da khona praman tawrase bu ko body da khona praman tawrasi praman taw kan si da ai khong amasi part amane ba body si khong sina soktri ngai ke dori ngai di chatli thangi kholi ama tawre bu ko adu kari gu ma si khoigi khong asi soeba khong asi soe sokpa kan asi daida akoina khong adu dang soe haidana aigi body yauroi haibadi yade whole body si madi madu daida madu phana bo hona bada aigi body gi leiba khutta gi kokta gi leiba mayam punna makse punna hospital sabmina doine punna amu pharakan da punna lakadoine ko function tongan lasu manipur asi hojikti part of the India oibanina hairi basi the thokpa effect ase all India gi wena yengpa miyeng de interpret ama moina tawrakane ko tawrakan da mokoina phadribo haitare ko anyhow PR obi with the BI mogi leriba magi hairiba normal si ase laitre na khali bokti ko PR sai tara oigera kun oigera mo oigera adum mase magi whole layeng dibo sira sijagena aduna maram ora cancer olaga body du pulap sidana India kai bu aduna another issue amane ko natabada bokdi mana magi limit ama loidri bokti ko haiba posi adum mathanda thadoro ebo adum laine bu karigumba hairiba asida da popular government ama lakpa oiba taragadi haiba asi normal si leire si yadoine ba maram hospital li halakpa gumbane khong chatpa yare natra adumai tawdri bokti adum ai adum layeng na khoyeng na adum leibagi poto adum chenaraga leiduine ba adugi responsibility dugi wanida hojik tariba pose aduna piana phani haiba leite popular government na phani haiba leite government of India gi leriba miyeng duna magi leriba duna interpret torokani maram di whole manipur se tongan na hojiki khoi engsa haijagi haksang da praman tawisi part amani body sigi part amani aduna body duna sokmatana punna senabani nang sagi magi leriba mayam sing do punna honara kan da potu phanabu honara pani honariba por asinna phanabu honaji bokta sum heje layeng sum heje lakbu shawi dino aduna expand toraga aduna sum advance hoisala kan da body dum sigi shawi dino ko or nata recover torapu shawi dino ko adu diet di pun lawine dino ko adu hojikti nari ni na madu koina cam advance hoisala dino cam recover torok dino hojima ki wena dia koina madu hetam yam nan haiba yadabni na under treatment da lady haitare ko adu PRS treatment makhalamani aduna magi limit tu loidi bo dum haiba sigi phadibu layeng ga dawni na government of India gi di magi di pose adumana yengakani adna piana phani popular government am la phani popular government la di phare di anabu phare haiduine bu aduna leiba pose anaba phadri bokti masagi hairiba poto overall treatment to president rule si India gi ni dana ko all India gi rule lamani dana president salai ri mi dana parliament manipur gi budget nungjet whatever loima parliament da khanari mi dana ko even manipur question bauda parliament da pakhum piri mi da ministry nga si khabada su yaw bune ko adu yum madu sabada adu sare yawri se ko si parliament da si assembly tong ga dong natra adu si adu ni leriba posi aduna whole yenga inebo ko part of the canon aduna adumaina akoina yengba tabani leriba posi hojiki oina di ai sumaina sum ai motadi sumaina aina uzei haitare